ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯨꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯨꯔꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯂꯩꯔꯦꯟ ꯁꯕꯖꯦꯛ 13 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯊꯕꯛꯁꯤ ꯈꯔ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯃꯃꯥꯒꯤ ꯃꯄꯨꯟꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯊꯧꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯕ ꯏꯃꯨꯡꯗꯒ ꯍꯥꯟꯅ ꯆꯪꯗꯕꯤꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯅ ꯑꯥꯗꯒꯤ ꯈꯪꯖꯤꯜꯂꯒ ꯂꯥꯛꯄꯅ ꯅꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯃꯅꯤꯒꯤ ꯑꯃꯥꯡꯁꯪꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯊꯧꯕꯅ ꯉꯁꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯒꯨꯝ ꯆꯦꯟꯁꯤꯜꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇ ꯑꯃꯥꯡꯁꯪꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯤꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯏꯁ, ꯑꯩꯗꯤ ꯃꯥꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯇꯨꯡ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯥꯡꯁꯪꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯕꯅꯤꯅꯦ꯫ ꯊꯧꯕꯅ ꯃꯅꯤꯒꯤ ꯇꯨꯡꯗꯒꯤ, ꯍꯣ, ꯅꯪꯗꯤ ꯀꯅꯥꯅ ꯇꯥꯟꯅꯕꯤꯔꯛꯎ ꯍꯥꯏꯕꯅꯣ? ꯃꯤ ꯑꯩꯗꯤ ꯑꯃꯥꯡꯁꯪ ꯆꯠꯅꯤꯡꯕꯒꯤ ꯆꯦꯟꯕꯅꯤ꯫ ꯃꯅꯤꯅ, ꯑꯣ, ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯧꯕꯅ, ꯍꯣ, ꯆꯠꯇꯣꯔꯕ꯫ ꯃꯅꯤꯅ, ꯑꯗꯣ ꯏꯃꯥꯗꯤ ꯎꯗꯦꯅ꯫ ꯊꯧꯕꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯃꯥꯡꯁꯪ ꯆꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯥ ꯊꯥꯕꯂꯩꯕꯨ ꯀꯥꯎꯊꯣꯛꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯃꯥ ꯊꯥꯕꯂꯩ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯧꯕꯅ ꯃꯃꯥ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯊꯧꯕꯅ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯅꯤꯅ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ, ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯊꯥꯕꯂꯩ ꯏꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯧꯕꯅ, ꯏꯃꯥ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯁꯦ ꯍꯥꯏꯔꯒ ꯃꯁꯥ ꯅꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯃꯁꯥ ꯅꯣꯝꯂꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯊꯧꯕ, ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯝ ꯄꯥꯈꯠꯂꯛꯇꯨꯅ ꯃꯅꯤꯅ, ꯏꯇꯥꯎ, ꯅꯪ ꯂꯩꯔꯝꯃꯣ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏꯔꯒ ꯃꯅꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯁꯨ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯈꯨꯟꯒꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯗꯕꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯁꯨ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯄꯗ ꯍꯧꯒꯠꯇꯨꯅ ꯃꯆꯤ ꯑꯃꯗ ꯂꯩ꯫ ꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯤꯉꯣꯟ ꯊꯥꯎꯟ ꯄꯥꯏꯔꯒ ꯌꯦꯡꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯕꯗ ꯆꯤꯡꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯃꯥꯁꯦ ꯃꯤꯍꯨꯟ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯃꯥꯁꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯁꯪꯁꯥꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯁꯖꯤꯛ 13 ꯁꯨꯕ ꯑꯁꯤ ꯃꯌꯥꯝ ꯈꯔ ꯇꯦꯟꯖꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫